ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯇꯪ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤ NNCN IMꯒꯤ ꯃꯪꯂꯥꯟ ꯀꯥꯏꯊꯔꯛꯂꯕꯔꯥ ꯅꯥꯒꯥꯒꯤ ꯇꯣꯈꯥꯏꯕ ꯐꯤꯔꯥꯜ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯥꯡꯗ NNCN IM ꯑꯃꯁꯨꯡ ꯁꯦꯟꯇꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯧ ꯇꯧꯅꯗꯨꯅ ꯂꯩꯔꯤ ꯅꯥꯒꯥꯒꯤ ꯇꯣꯈꯥꯏꯕ ꯐꯤꯔꯥꯜ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏ RS Rising Nagagi sovereignty sakhangduna Nagagi tokhaiba phiral amadi constitution ama leigadabani haina NNCN IM gi pirepta ahongba leitaba amaromda union government ki oinadi leibak amada phiral ama constitution ama haiba wafam asida ahongba leiroi haibana sahi humdra helaba naga political issue sigi maraibak tamba ngamdaba fiomda leiri NNCN IM amsung India government ani gi marakta kumjalising samapan magudra taretagi khulai thadokna duna naga political issue gi waroisin porkna banakal ani gi marak wari sanaduna lakraba matung lising ani tara mangagi August 3 da center amadi NNCN IM ani gi marakta historic oiba framework agreement ama sign tawnakhibani political issue asigi waroisin ama athuba matamda porakna lambi yatpa hokibani NNCN IM gi maikai digi framework agreement ase nagagi unique history bu India government sakhangba galoinana India amasung naga ani tongan ba entity amamom oinai kai khumnaba hai wafam asigi manungda framework agreement ase sign tawnakhibani haina phongdokpa laikhrabani amaromda naga political issue asigi waroisin poraknabagi matangda NNCN IM khakta nattana nakal amaromda naga luksingi apunba NNPZ gasu India government ka wari sanaba horakhibani MNPZ gi oinadi condition khara de India government ka yasinaba porakrabani adumakpu NNCN IM gi oinadi naga sovereignty gi wafam India government ikai khumladuna naga gi oiba tokhaiba phiral amadi constitution ama leiba haibu wafam asida lengdana leibana India government ka waroisin ama porakpa ngamdana lakhibani marak asida tha asigi kunmathoida Nagaland gi chief minister Nepidio deputy chief minister TR Zeliang ama Wai Patron yauna cabinet kalikharana Delhi da union home minister Amit Shah ga unaduna naga political process frontier Nagaland amadi atai development ki matang da wari sanakibani union home minister ga unadar wari sanakiba aduga mari leinana news agency amaga unabada Nagaland gi deputy chief minister TR Zeliang na phongdok khibada union home minister ga naga political issue gi matang da wari sanabada center government ki oina dilebak amada firal ama constitution ama leiba haibu wafam asida ahongba leiroi maram asina NNCN IM na demand tawriba nagagi tokhaiba phiral amadi constitution gi wafam ado amuktanga khantanaba amadi center gi wafam asibu NNCN IM gi lusingbada paudamnana ba khangalaki haina TR Zeliang na phongdok khibani nakal amarom tha asigi kunithoi de NNCN IM gi collective leadership ki member RS Rising ne thadok paserol amada phongdorokpada Isaac amasung muiba ani gi lising makhada naga miyam ne India government ka sahi nifu muknaduna laklaba kumja lising ani tarama gi August 3 da nakal ani gi marakta historic oiba framework agreement sign tawnakhibani agreement asi naga independence naga sovereignty naga gi identity amadi territory amadi naga area punsin ba hai wofam asibu India na sakhangduna sign tawnakhibani framework agreement asida naga amasung India ani tokhaiba entity amomom oina sakhangba galoina sovereign power share tauba haiba yauri adubu naga na India da merge tauba haiba yaude Karigumba Nagalim da external force na landar ko matam khakta joint defense leiba haiba sini naga singi oiba thabak singda naga singna sovereign power adumak sijinagani samna hairabada framework agreement haiba se India amasung naga ani unanabagi option amani haina su RS Rising na phongdokli Serol aduna makhata aduna hai laibak thibadi framework agreement ki wahan thokase Indian constitution gi maikai digi yenglaga pirakpa sini mase India amasung naga lusingba singi asoibani lairiba problem se political ni amadi constitutional problem natte India na naga gi sovereignty bu masak khanglabani na flag amasung constitution haibase sovereignty gi saruk ama oibana masidagi nathaibam thokte flag amadi constitution yaudaba sovereignty di wahan thok leiroi maram asina nagagi tokhaiba phiral amasung constitution haibu wafam asida ahongba leiroi nagagi miyam gi tungi marai bakase phiral amasung constitution asida leiribani hainasu phongdorakli leibak amada phiral ama constitution amadagi hena leiba yaroi Amit Shah